Matamgi Manipuri Wari channel asu patabiriba khwai pumnamakpu taramna opaga loinana ikoknona khurumjari ngase muk taminarasi Eigi Maching Fattabi Nungshibi 38 suba aroiba tangka Memchana Boy nangbu lahau hawi habado doctor chachiroi bungo yani daima guli chare maina fajarani da hoi hoi adudi nang ngasidi thabak chapa yadre ko yani daima yaro chatpa yaroi ko hayeng se chakobani aduna namanaba haigadaba singdo parton do ithoklo angang singda parton pikhinaba aoima nungsi tombi maku boki chapiruraga machena chaba nangnaba chakmai thagatli Ima kai injang thongsiga iche su school chatoi male khara hek thu na ba irolo hawai movie ke yung sakado yerumla borara ma hek toksilo ibema hoi ma thambal sana su changla I bema chak to ai thongbirage se boy masangam dabado manakta lebirucho awat apa wa hining ba leirabasu kongna danaba nine yanida Chalo nungara roiba nine thongbirage memchana amuk harai hoi nang nine na thongjarasan bogi manakta lebiruro chocho nungsi tombi mathakta kakhatkre memchaga thambal sanaga chakshangda changlai memcha su hinjang semna thambal sanada harai thambal inama wa mata hange hoi hangoi nama nang sengna di pakhum piyu ko aina hangdori bawasa karimta lot kanu ko hoi inama nongyai se nangi kanano thambal sana khetlamba aludu makutegi nanthokduna makhada taki inama na hanglibado chumme aigi mangkraba ipuroibadune ase haraga thambal sana hekna kabla I karigi kapino kapkanu se inama leirisidi nangna akhoibu asuk nusirambase yamna haraw nangi tajauda aina ngarang tambane ekhoisu nuaite adubu nangna magi manakta leikrage khallabasu akhoi waroroi ko asuk thogjal heba imungse thadok tuna ai mafam kaidasu chatloye nema sirabasu ai mafam sida sijage maga igadi laibokta tamlamdrabane aigi waraba matamda lamlanbe aibu changja phampiduna aibu ikai khumnabibaga loinana nungsina tawbiriba imungse thadhoklaga ai chatpa ngamloi hoi ai hojiksu mahabu nungsiri adumakpu imungsigi nungsibana henkre inama thambalna kapadu uraga memcha su kabla I yarese kapkanuse natau yengbane angawbisidi machal leijadaba nangi tachongna pongminaba machalgum nungsibane aina su nangbu ichalgumna nungsi somdana punsiba guli chakibadagi khara pharakle nungsi tombine khara care lawbududa punsiba su hekta kesilli ayo kokchi kem phatrubo phatte doctor manakta chasiro punsibana khwaidagi kibasi syringe ni hospital su kaya kaidaude adu palakpadudadi punsiba khangai harai fare naba fare ai kem tawdre doctor panbaga naba phablaina sibu kailina no as yam hangye kokchi haraga nungsi tombi punsibana tumliba phamungduda kakhatlaga phammi aduga punsibagi laibakta bexto tebiduna tapna nambi adagidi ngahak amuk leiraga punsibana khwangje naye adudi water bag hapse ai ising saluge ko water bag hapatalimi adudi kari taw haibno oil massage hoi adudi ai thaw porake nungsi tombi thaw lobo chakhumda changlai thambal sanana bema naubiya kamda hore khara fare ni ne khwang amuk naina ta hori
ꯑꯗꯨꯒꯤ ꯑꯆꯥꯊꯥꯎꯁꯦ ꯈꯔ ꯁꯥꯍꯜꯂꯒ ꯃꯁꯥꯖ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦ ꯊꯥꯎ ꯂꯧꯕ ꯂꯥꯛꯄꯅꯦ ꯗꯣꯛꯇꯔ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯆꯠꯁꯦ ꯍꯥꯏꯕꯒ ꯌꯥꯗꯦꯗꯅꯤꯅꯦ ꯊꯥꯎꯗꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯍꯜꯂꯒ ꯄꯤꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯥꯎ ꯄꯨꯔꯛꯑꯦ ꯄꯨꯟꯁꯤꯕ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯣꯏ ꯏꯁ ꯀꯩꯒꯤꯅꯣ ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯏꯗꯣ ꯅꯥꯔꯤꯁꯦ ꯈ꯭ꯋꯥꯡꯗꯅꯤ ꯐꯨꯔꯤꯠꯇ ꯅꯠꯇꯦ ꯉꯥꯏꯈꯣ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯩꯅꯗꯦ ꯐꯨꯔꯤꯠꯀꯗꯣ ꯂꯧꯊꯣꯔꯛꯀꯅꯨ ꯕꯦꯠꯁꯤꯠꯁꯦ ꯊꯥꯎ ꯆꯨꯔꯅꯤ ꯅꯪꯒꯤ ꯃꯈꯥꯒꯤ ꯃꯣꯝꯄꯥꯛꯁꯤꯗ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯣꯝꯄꯥꯛꯇꯣ ꯑꯃꯨꯛ ꯊꯥꯔꯒ ꯁꯦꯝꯃꯤ ꯏꯁ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯤ ꯂꯤꯠꯂꯝꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯃꯁꯥꯖꯀꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯍꯛꯆꯥꯡꯗ ꯎꯕꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯄꯨꯟꯁꯤꯕꯅ ꯇꯩꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯊꯥꯎꯗꯣ ꯍꯩꯔꯒ ꯇꯞꯅ ꯃꯁꯥꯖ ꯇꯧꯕ ꯍꯧꯔꯛꯏ ꯃꯈꯨꯠꯇꯨꯁꯨ ꯄꯥꯈꯠꯄꯒꯤ ꯅꯤꯛꯏ ꯃꯤꯍꯨꯜꯁꯨ ꯈꯪꯍꯧꯗꯅ ꯀꯟꯅ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ ꯄꯨꯟꯁꯤꯕ ꯇꯞꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯅꯨꯡꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯤ ꯂꯩꯈ꯭ꯔꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣꯕ ꯈꯪꯗꯦ ꯅꯨꯡꯁꯤꯈꯤꯕꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯨꯡꯁꯤꯗꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯁꯤꯗꯤ ꯗ꯭ꯌꯨꯇꯤꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯎꯞꯂꯒ ꯇꯨꯝꯂꯝꯕ ꯄꯨꯟꯁꯤꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯆꯤꯡꯁꯤꯜꯂꯒ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯌꯥꯝ ꯅꯛꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯗ ꯄꯨꯟꯁꯤꯕꯅ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯤꯝꯕꯥꯜꯅ ꯑꯣꯏꯗꯕ ꯉꯥꯡꯂꯕꯁꯨ ꯃꯤꯠ ꯃꯥꯅꯗꯤ ꯂꯣꯠꯄ ꯉꯝꯗꯦ ꯍꯥꯏꯅꯩ ꯅꯪꯒꯤ ꯃꯤꯠꯅ ꯑꯆꯨꯝꯕ ꯀꯌꯥꯝ ꯔꯤꯚꯤꯜ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯏ ꯅꯨꯡꯁꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯇꯝꯕ ꯉꯝꯗꯕ ꯃꯈꯩ ꯅꯨꯡꯁꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯅ ꯉꯥꯡꯂꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯃꯁꯥꯗ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯒ ꯂꯩ ꯄꯨꯟꯁꯤꯕꯒꯤ ꯂꯨꯔꯕ ꯃꯤꯠꯅ ꯑꯅꯤꯗꯨꯗ ꯂꯨꯞꯂꯒ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯀꯥꯏꯕꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯏꯀꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯗꯤ ꯏꯀꯥꯏꯕ ꯐꯍꯜꯂꯒꯦ ꯀꯃꯥꯏꯅ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗꯨ ꯈꯤꯡꯂꯛꯏ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃꯗꯒꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯄꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯐꯠ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯃꯊꯟꯇ ꯏꯉꯛ ꯉꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯕꯨ ꯑꯩꯗꯤꯕ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕꯗꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯟꯆꯦꯟꯕ ꯁꯣꯔꯤ ꯏꯕꯥꯏ ꯂꯟꯆꯦꯟꯕꯁꯨ ꯅꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯔ ꯉꯁꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯛꯆꯥꯡ ꯈꯔ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯑꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯂꯥꯏꯍꯧ ꯇꯧꯕꯅꯦ ꯍꯤꯗꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯁꯥꯔ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯄꯨꯟꯁꯤꯕꯗ ꯃꯇꯨꯡ ꯑꯣꯜꯂꯒ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕ ꯐꯣꯟꯗꯣ ꯊꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄꯥꯡꯈꯠꯂꯒ ꯄꯨꯁꯤꯜꯂꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯉꯥꯎꯔꯕ꯭ꯔꯣ ꯊꯥꯗꯣꯛꯑꯣꯏ ꯊꯥꯗꯣꯛꯑꯝꯃꯤ ꯁꯥꯔ ꯃꯤ ꯎꯔꯗꯤ ꯑꯃꯨꯛꯅꯦ ꯎꯅꯤꯡ ꯎꯖꯁꯅꯨ ꯐ꯭ꯂꯣꯔꯗ ꯊꯥꯔꯤꯕ ꯃꯣꯝꯄꯥꯛꯇꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯎꯔꯒ ꯍꯧꯗꯅ ꯆꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯁꯥꯔ ꯑꯩ ꯆꯥꯛꯁꯪꯗ ꯆꯪꯂꯒꯦ ꯌꯥꯔꯣꯏ ꯇꯟꯖꯥꯗꯨꯗ ꯃꯈꯥꯗꯒꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯅꯤꯅꯦꯅ ꯀꯧꯔꯦ ꯊꯥꯗꯣꯛꯎꯃꯤ
ꯊꯥꯗꯣꯛꯑꯣꯏ꯫ ꯑꯁ ꯁꯥꯔ ꯊꯥꯗꯣꯛꯑꯣꯃꯤ꯫ ꯊꯥꯗꯣꯛꯑꯣꯏꯌꯦ꯫ ꯂꯥꯎꯔꯒꯦ ꯑꯗꯨꯗꯤ꯫ ꯀꯔꯤ ꯍꯥꯏꯔꯒ ꯂꯥꯎꯗꯣꯏꯕ? ꯅꯪꯅ ꯐꯥꯔꯦꯅ꯫ ꯂꯥꯎꯔꯣ ꯂꯥꯎꯔꯣ ꯂꯥꯎꯔꯣꯅꯦ꯫ ꯃꯁꯤꯗꯤ꯫ ꯄꯨꯟꯁꯤꯕꯕꯨ ꯐꯠ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯔꯥꯡ ꯌꯥꯝꯅ ꯐꯅꯨꯀꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯅꯤꯅꯦ, ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯧꯔꯛꯂꯒꯦ꯫ ꯇꯥꯆꯧꯗꯤ ꯍꯌꯦꯡ ꯆꯥꯛꯀꯧꯕꯒꯤ ꯃꯤ ꯍꯥꯏꯅꯤꯅ ꯆꯠꯈꯤꯕꯅꯦ꯫ ꯑꯣ, ꯑꯗꯨ ꯏꯃꯥꯗꯤ? ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ, ꯅꯇꯩꯗꯁꯨ ꯍꯥꯏꯔꯝꯃꯣ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯦꯒꯤ ꯀꯥꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕ ꯂꯥꯛꯏ꯫ ꯄꯥꯔꯤꯗꯨ ꯇꯤꯚꯤꯗ ꯄꯥꯎ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯀꯣꯛꯇ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯊꯣꯡꯗ ꯍꯥꯏꯐꯦꯠ ꯍꯥꯡꯇꯣꯛꯏ꯫ ꯏꯇꯩ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯑꯣ, ꯉꯥꯏꯈꯣ, ꯕꯣꯏꯅꯥꯎ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯕꯨ ꯀꯝꯗꯧꯔꯒꯦ? ꯈꯔ ꯐꯔꯦ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒꯗꯤ ꯄꯨꯟꯁꯤꯕꯗꯨ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯁꯥꯔ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯑꯁ, ꯈꯔ ꯆꯥꯁꯟꯁꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯕ꯫ ꯌꯥꯔꯣꯏ, ꯆꯥꯁꯦ꯫ ꯑꯩ ꯆꯥꯛ ꯄꯨꯈꯠꯂꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯗꯕꯒ ꯁꯥꯔꯗꯅ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯊꯝꯕꯥꯜ ꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯅꯤꯅꯦ, ꯁꯥꯔꯒꯤ ꯆꯥꯛꯇꯣ ꯃꯊꯛꯇ ꯄꯨꯈꯠꯈ꯭ꯔꯒꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯥꯔ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ, ꯀꯅꯥꯅꯣ ꯁꯥꯔ ꯍꯥꯏꯗꯤ? ꯕꯣꯏꯅꯥꯎꯔꯣ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯧ꯫ ꯍꯩꯃꯥ, ꯗꯗꯥ ꯀꯧꯗꯕꯤꯗ ꯁꯥꯔ ꯀꯧꯔꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟꯋꯥꯏ ꯁꯨꯝ ꯀꯧꯈꯤꯕꯗꯨꯗ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯝꯇꯣꯛꯂꯣꯗꯅ꯫ ꯐꯔꯦ, ꯄꯨꯈꯠꯈ꯭ꯔꯣ꯫ ꯃꯥꯒꯤꯗꯤ ꯍꯦꯟꯖꯥꯡ ꯇꯣꯉꯥꯟꯅ ꯊꯣꯡꯂꯕꯅꯤ ꯑꯩꯅ, ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯕ꯫ ꯑꯗꯨꯗꯤ ꯄꯨꯔꯦꯀꯣ ꯅꯤꯅꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛꯇꯨ ꯄꯨꯔꯒ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯥꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯤ ꯃꯤꯁꯦ ꯅꯥꯔꯦꯗꯤ ꯍꯥꯏ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯏꯗ ꯆꯠꯂꯨꯏꯕ? ꯇꯣꯏꯂꯦꯠꯇ꯫ ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯥꯔꯁꯦ, ꯍꯤꯗꯥꯛ ꯆꯥꯅꯕ꯫ ꯑꯁ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ꯫ ꯁꯥꯔ, ꯅꯪꯁꯤꯗꯤꯕ, ꯂꯥꯛꯑꯣ ꯕꯕꯠ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯉꯤ, ꯑꯗꯨꯒ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯨꯠꯇꯣ ꯍꯥꯝꯂꯒ ꯄꯨꯟꯁꯤꯕꯗ ꯆꯥꯛꯇꯣ ꯏꯜꯂꯤ꯫ ꯌꯥꯗꯣ ꯀꯥꯊꯣꯛꯑꯣ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯏꯜꯂꯤꯕ ꯆꯥꯛꯇꯣ ꯆꯥꯗꯨꯅ ꯌꯣꯠꯁꯤꯜꯂꯤ꯫ ꯆꯥꯛ ꯏꯟꯕ ꯂꯣꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯣꯟꯗꯣ ꯃꯈꯥꯗ ꯄꯨꯊꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯗ ꯄꯨꯟꯁꯤꯕꯅ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯁꯥꯔ? ꯆꯠꯀꯅꯣꯕ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯁꯨ ꯊꯛꯇꯤꯌꯦ ꯉꯁꯤꯗꯤ꯫ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯨꯅ ꯀꯥꯔꯛꯎꯀꯣ꯫ ꯀꯩꯒꯤꯅꯣ? ꯑꯩ ꯊꯕꯛ ꯆꯤꯜꯂꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯑꯩꯅꯦ ꯏꯇꯣꯝꯇ ꯂꯩꯔꯗꯤ ꯅꯥꯒꯦ ꯇꯧꯔꯛꯑꯦꯕ꯫ ꯏꯁ, ꯋꯥꯔꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯦ, ꯂꯥꯛꯀꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯅ ꯆꯥꯕꯒꯤ ꯀꯣꯟꯗꯣ ꯄꯨꯔꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯆꯥ, ꯑꯩꯈꯣꯏ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯩꯃꯥ, ꯇꯥꯃꯣ ꯃꯆꯥ, ꯅꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕ꯭ꯔꯣ? ꯃꯤꯁꯅ ꯀꯔꯤ ꯇꯥꯛꯂꯛꯄ? ꯑꯗꯨꯕꯨꯔꯥ, 2 1 2 ꯇꯥꯛꯂꯛꯑꯦ꯫ ꯂꯥꯏꯑꯣꯟꯒꯤ ꯋꯥꯔꯤꯁꯨ ꯂꯤꯌꯦ, ꯊꯝꯕꯥꯜꯒꯤ ꯏꯁꯩꯁꯨ ꯁꯛꯑꯦ꯫ ꯑꯣ, ꯂꯥꯛꯑꯣ, ꯐꯤꯒ ꯍꯣꯡꯗꯣꯛꯂꯁꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯗꯅ ꯃꯐꯤ ꯍꯣꯡꯗꯣꯛꯄꯤ꯫ ꯂꯣꯏꯕꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄꯤꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯄꯤꯖꯩ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯅꯦꯝꯕꯣꯛꯀ ꯃꯅꯦꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯦ꯫ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ,
ꯑꯩꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯨꯏꯔꯛꯂꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯛ ꯄꯤꯖꯔꯝꯕꯅꯦ, ꯁꯥꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯣꯗꯅ꯫ ꯇꯨꯝꯃꯣꯏ, ꯁꯤꯗ ꯂꯥꯛꯑꯣ, ꯋꯥ ꯌꯥꯝꯅ ꯍꯥꯏꯗꯧ ꯂꯩ꯫ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯉꯦꯀꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤꯕ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯗ ꯄꯥꯏꯗꯨꯅ ꯀꯣꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯒꯠꯂꯤ꯫ ꯑꯅꯤꯗꯣ ꯃꯤꯠꯀ ꯃꯤꯠ ꯆꯥꯅꯩ꯫ ꯄꯨꯟꯁꯤꯕ ꯃꯃꯥꯏꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯗ ꯇꯞꯅ ꯀꯣꯜꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯕꯒ ꯑꯊꯣꯏꯕꯒꯗꯨ ꯀꯥꯗ ꯅꯣꯛ ꯅꯣꯛꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯣꯝꯆꯥ, ꯇꯥꯃꯣꯅ ꯈꯟꯅ ꯍꯧꯔꯛꯏꯕ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯐꯠ ꯍꯟꯇꯣꯛꯅꯩ꯫ ꯄꯨꯟꯁꯤꯕꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤꯕꯀꯣ, ꯍꯣꯞꯂꯦꯁ꯫ ꯅꯨꯡꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯃꯆꯥ? ꯑꯗꯨꯔꯣ, ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯀꯥꯎꯔꯛꯏꯕ꯫ ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯅꯤꯅꯦ꯫ ꯈꯠꯅꯕ ꯌꯥꯗꯦꯀꯣ, ꯈꯠꯅꯔꯗꯤ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒ ꯇꯤꯟꯅꯔꯣꯏꯗꯕꯅꯤꯀꯣ꯫ ꯏꯗꯣꯝꯆꯥ, ꯍꯌꯦꯡꯒꯤ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯑꯦ, ꯇꯥꯛꯄꯤꯌꯣ꯫ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯇꯥꯛꯂꯁꯦ, ꯏꯗꯣꯝꯆꯥꯁꯦ ꯅꯥꯏ ꯍꯥꯏꯌꯦꯕ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯇꯜꯂꯦ, ꯅꯥꯗꯦ ꯀꯩꯁꯨ꯫ ꯅꯨꯡꯁꯤ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯌꯥꯔꯦꯁꯦ ꯁꯥꯔ, ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯝꯇ ꯏꯔꯨꯖꯈꯤꯒꯦ, ꯑꯗꯨꯒ ꯇꯨꯝꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯟꯈꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯑꯩꯅꯦ ꯉꯁꯤꯅꯦ ꯑꯉꯥꯡꯒꯅꯦ ꯇꯞ ꯇꯥꯏꯅ ꯐꯨꯅꯤꯀꯣ, ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯦ꯫ ꯄꯨꯟꯁꯤꯕ ꯃꯇꯣꯝꯇ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯃꯥꯒꯤ ꯊꯥꯔꯤꯕ ꯇꯨꯝꯐꯝꯗꯨꯗ ꯇꯨꯝꯂꯒ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯁꯥꯎꯔꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯂꯩꯇꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯥꯔꯛꯄꯗ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯐꯝ ꯇꯣꯉꯥꯟꯅ ꯊꯥꯔꯒ ꯃꯊꯛꯇꯨꯗ ꯂꯦꯞꯇꯣꯞ ꯍꯥꯡꯗꯨꯅ ꯑꯣꯐꯤꯁꯀꯤ ꯐꯥꯏꯜ ꯈꯔ ꯆꯦꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ, ꯁꯥꯔ꯫ ꯄꯨꯟꯁꯤꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯦꯞꯇꯣꯞꯀꯤ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ ꯁꯥꯔ꯫ ꯍꯥꯏꯔꯛꯑꯣ, ꯀꯔꯤꯅꯣ? ꯐꯃꯨꯡꯗ ꯍꯤꯞꯄꯣ꯫ ꯌꯥꯔꯅꯤ꯫ ꯑꯁ, ꯑꯃꯨꯛ ꯑꯌꯤꯡꯕꯁꯤꯗ ꯇꯨꯝꯂꯕꯗꯤ ꯂꯥꯏꯍꯧꯗꯣ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯌꯥꯅꯤ ꯍꯥꯏꯕ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯃꯁꯥꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯣꯏ ꯍꯥꯏꯈꯤꯕꯅꯤꯅ ꯏꯀꯥꯏꯖꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯆꯥꯛꯀꯧꯕꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯃꯄꯥꯝꯗ ꯆꯠꯇꯣꯏꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯏꯔꯨ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯇꯥꯊꯣꯛꯏ, ꯑꯗꯨꯒ ꯐꯦꯁ ꯃꯥꯛꯁ ꯇꯩꯁꯜꯂꯤ꯫ ꯑꯗꯨꯁꯨ ꯀꯣꯐꯤꯒꯤ ꯖꯦꯜ ꯃꯥꯛꯁꯅꯤ꯫ ꯈꯔ ꯀꯪꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯩ ꯇꯥꯒꯦꯅ ꯇꯧꯔꯤꯉꯩꯗ ꯃꯩꯗꯣ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯝꯕꯗꯨꯗ ꯋꯥꯁꯔꯨꯝꯗꯒꯤ ꯃꯥꯔꯒ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠꯇꯣ ꯀꯥꯞꯂꯒ ꯃꯩꯗꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯥꯏꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯨꯗ ꯃꯥꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅꯤ ꯈꯪꯗ꯭ꯔꯦ, ꯕꯨꯠ ꯃꯥꯟꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯕꯨꯠ ꯍꯥꯏꯅ ꯂꯥꯎꯕꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯀꯤꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯅꯤꯗꯣ ꯀꯥꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯑꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅꯤ ꯈꯪꯗ꯭ꯔꯤ꯫ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯀꯤꯗꯨꯅ ꯂꯥꯎꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯂꯥꯛꯄꯗꯒꯤ ꯄꯨꯟꯁꯤꯕꯅ ꯉꯁꯥꯏ ꯃꯈꯩ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯩ ꯂꯥꯛꯄꯗꯨꯗ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯍꯪꯂꯛꯏ꯫ ꯁꯥꯔ, ꯕꯨꯠ ꯍꯥꯏꯗꯨ ꯀꯗꯥꯏꯗꯅꯣ? ꯄꯨꯟꯁꯤꯕꯅ ꯀꯤꯔꯤꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅꯦ ꯕꯨꯠꯁꯦ, ꯅꯪꯒꯤꯗꯣ ꯑꯩ ꯀꯤꯍꯜꯂꯤꯕꯅꯤꯅꯦ꯫ ꯑꯃꯗꯨꯗꯤ ꯃꯃꯥꯏꯗꯨ ꯆꯞ ꯇꯤꯡꯕꯒꯤ ꯋꯥꯁꯨ ꯐꯖꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯅꯠꯇꯦꯁꯨ, ꯑꯩ ꯅꯠꯇꯦ꯫ ꯅꯠꯇꯕ꯭ꯔꯥ? ꯐꯩ, ꯌꯦꯡꯉꯨ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯄꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯩꯔꯤꯗꯣ? ꯀꯣꯐꯤꯅꯦ꯫ ꯀꯦꯔꯤꯔꯥ? ꯍꯌꯦꯡꯗꯤ ꯅꯄꯥꯝ ꯆꯠꯇꯣꯔꯦꯅ? ꯑꯧ, ꯃꯥꯅꯦ꯫ ꯐꯖꯔꯔꯣꯏ, ꯁꯛꯊꯤꯕꯤ, ꯅꯪꯗꯤ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯔꯅꯤ꯫
ꯀꯦꯔꯁꯨꯅꯦ ꯁꯨꯡꯐ ꯐꯖꯔꯔꯣꯏ ꯅꯊꯧ ꯅꯠꯇꯦ ꯅꯃꯥꯏꯗꯣ ꯇꯥꯊꯣꯛꯂꯨꯆꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯀꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯨꯒꯠꯂꯒ ꯆꯪꯁꯤꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯤꯕꯤꯗ꯭ꯔꯦ ꯁꯤꯇꯥ ꯁꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯀꯣ ꯀꯤꯗ꯭ꯔꯒ ꯇꯣꯛꯎꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯏ ꯇꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯐꯝ ꯊꯥꯔꯤꯕꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯁꯥꯔ ꯍꯧꯒꯠꯂꯣꯕ ꯄꯨꯟꯁꯤꯕ ꯁꯨꯀꯨꯝ ꯈꯨꯝꯗ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯍꯤꯛ ꯀꯞꯄꯤ ꯀꯞꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯗ ꯌꯥꯑꯣꯟꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯐꯃꯨꯡꯗꯒꯤ ꯗꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯑꯌꯣꯏꯃ ꯁꯤꯔꯦꯍꯦ ꯄꯨꯟꯁꯤꯕꯁꯨ ꯃꯈꯣꯜꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯅꯨꯡꯁꯤ ꯀꯩꯗꯧꯔꯦ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯄ ꯅꯪ ꯁꯤꯗꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯕꯒ ꯑꯃꯨꯛꯁꯨ ꯑꯣꯟꯊꯔꯛꯏ ꯍꯟꯗꯛꯇꯤ ꯄꯨꯟꯁꯤꯕꯁꯨ ꯍꯧꯒꯠꯂꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯈ꯭ꯋꯥꯡꯗ ꯅꯥꯜꯂꯒ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯃꯤ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯒꯠꯄ ꯉꯝꯃꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯐꯃꯨꯡꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯀꯥꯈꯠꯇꯨꯅ ꯇꯨꯝꯃꯤ ꯐꯃꯨꯡꯗ ꯀꯥꯈꯠꯄꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯅꯗꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯇꯨꯝꯊꯒꯦ ꯇꯧꯔꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯏ ꯄꯨꯟꯁꯤꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯉꯛ ꯉꯛꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯒ ꯂꯩ ꯑꯗꯩꯗꯤ ꯄꯨꯟꯁꯤꯕ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯗ ꯌꯥꯜꯂꯤ ꯑꯣꯏꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯨꯟꯁꯤꯕꯒꯤꯗꯣ ꯌꯥꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯄꯨꯟꯁꯤꯕꯅ ꯑꯗꯨꯒꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯃꯨꯛꯀ ꯌꯥꯜꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯔꯦꯁꯄꯣꯟꯁꯇꯤ ꯄꯤꯗꯦ ꯅꯨꯡꯁꯤꯅ ꯄꯨꯟꯁꯤꯕꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯈꯪꯗꯦ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯄꯤꯗꯦ ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯗꯦ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯊꯃꯣꯏꯗꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯐꯃꯨꯡꯗ ꯐꯥꯎꯕ ꯇꯨꯝꯍꯟꯅꯤꯡꯗ꯭ꯔꯤꯗꯨꯅꯤ ꯑꯁ ꯂꯥꯟꯖꯔꯦꯕ ꯑꯗꯨꯒꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯂꯪꯕꯥꯟꯗ ꯀꯣꯜꯂꯤ ꯑꯗꯨꯒ ꯈꯨꯅꯤꯡ ꯑꯅꯤꯗꯨ ꯀꯥꯡꯈꯠꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯀꯦ ꯍꯥꯏꯗꯨꯅ ꯂꯥꯝꯃꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯈꯨꯅꯤꯡ ꯀꯥꯡꯈꯠꯄꯗꯨꯗ ꯇꯨꯒꯦ ꯇꯧꯔꯛꯇꯨꯅ ꯄꯨꯟꯁꯤꯕꯅ ꯉꯥꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯂꯥꯝꯕ ꯐꯪꯗꯤꯌꯦ ꯅꯣꯟꯊꯔꯛꯑꯣ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯥꯝꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯆꯤꯝꯕꯥꯜꯗ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯆꯨꯞꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯥꯔꯒꯤ ꯃꯐꯝ ꯂꯩ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ ꯄꯨꯟꯁꯤꯕ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯀꯣꯛꯇꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯟꯊꯔꯛꯏ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯝꯈꯠꯂꯒ ꯐꯃꯨꯡꯗ ꯊꯥꯡꯒꯠꯈꯤ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯁꯔꯨꯝꯗꯒꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯀꯣꯛꯇꯨ ꯇꯩꯊꯣꯛꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯍꯧꯗꯣꯛꯏ ꯁꯥꯔ ꯊꯦꯡꯉꯦ ꯍꯧꯒꯠꯂꯣ ꯆꯥꯛꯀꯧꯕꯅꯦ ꯉꯁꯤꯁꯦ ꯁꯥꯔ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯍꯧꯒꯠꯂꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯥꯡꯈꯟꯗꯣ ꯍꯥꯏꯒꯠꯂꯤ ꯍꯧꯒꯠꯂꯣ ꯊꯦꯡꯂꯦ ꯑꯩꯅ ꯂꯥꯏꯠꯇꯨ ꯀꯠꯂꯒ ꯀꯥꯔꯛꯄꯗ ꯍꯧꯒꯠꯂꯝꯗ꯭ꯔꯗꯤꯅꯦ ꯏꯁꯤꯡ ꯍꯩꯖꯟꯅꯤꯀꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯥꯏꯗꯨ ꯀꯠꯄꯒꯤ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯤ ꯃꯪ ꯀꯟꯅ ꯃꯪꯂꯤ ꯂꯥꯏꯗꯨ ꯀꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯅꯨꯡꯁꯤꯕꯤ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯆꯥ ꯂꯣꯜꯂꯕꯣ ꯑꯧ ꯕꯕꯥꯒ ꯏꯃꯥꯒ ꯏꯅꯦꯒꯗ ꯄꯤꯔꯝꯃꯣ ꯑꯩꯅ ꯇꯩꯗ ꯆꯥ ꯄꯤꯔꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯗꯣ ꯄꯨꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯄꯥꯕꯨꯡꯒ ꯅꯦꯅꯦꯒꯗꯤ
Nanedo hingkolda hinjang hekpa changkibani. Napado hojikta swaida leirambani. Table sida hek thanamo. Nungshitombi punsibagi cha puraga amuk karai. Punsibadi hojiksu hawgatlamdri. Haima, sir, hojikpaw hawgatribro? Nungshitombi prapap changsilai. Koktusu irujabagi kangdri masamdo thadoklaga tawelna taithok na changlai aduga punsibada hairai. Yare hagotlo pummemi. Asi hairaga phadi achotpaduna punsibagi maituda tap nappi. Phareni si oradi. Punsiba achotpa ayingbu phadiduna thenglakpaduda khangprek khangna hagolai. As kaino. Adagidi Nungshitombi makuto pharaga jingsinduna Nungshitombi bu kolaga thammi. As haima brush tawdriba nangna aise mangthoine thado habani. Nungshitombi na thado haiba khudingi hena chetna konsilai. Thado u yadrabaduda Nungshitombi na achotpa samduda pakleba ising mariksingdo punsibada khikchili. As Nungshia torokonomi loi chotle habani me. Adudi pharise thado adugane hagotlaga fresh oitholuso ngai khoba hagokinoba as ngaktung leikhiseba sir matamse thenge heba chakobu chatuini loisanaba torageba chasu inkreba Nungshia ekoyani se amta ore ko asiwani na ikaita male kanada ikaiduba aingonda aigi nupidabu ikaiduba ikaidabo yare hagolo napamdamna chatningabrana sarna khangdabagi wane nupina mapamda chatningbasidi adusu mangani chakobu numitse ai thengi keba hawradoineba Nungshitombi masamdu fan thaduna kangali punsibasu phamungdagi hagolai aduga sam kangalliba nungsida amuk leplaga yengduna lei nungsina masamda on dana kanganbagi onthorokpada punsibana mamit kuptaba makai leplaga yenglambadu ure ahima amuk lepaga leire sir Nungshitombi punsibagi manakta masamda haidana changlai achotpa samdugi samdona punsibagi mamaida humlakpada punsiba mamit ushalaga khangi aduga Nungshitombi da harai yam kana kebe yaroi ko kaige aibu yamna kebegi type aduna haise kebe yaroi haba yamna keradi ai saurkani aduga nogi blouse yam kothokpido litladi aidi loi segaini ko is kadorake litkani saini nuko asiyaram laga punsiba kadagi thokre mapandagi machena Nungshitombi bu kaurai naubi cha thaksi lao hai tari che Nungshitombi cha thaknaba makhada kumlai lao aidi hore iche aidi chakobu chatuise keba haiti aina parlor mi kaukibane laani manadi keba yaroina hariba kariba keba yaro hariba khambaliba kaidunine hajasanu nupi haibasidi kegadabani naikho nahangi mompaktuna kanagino karinoba noyeni na ngang macha dong tawrise mompakto thakidre ijena nganglambaduda aise nangonda wari amadi liningbani aiga boinawgagi matangda ije mana likre ai kesu kandiye aidi nangna magi mai ngakpibado adumu harauba leite tasengna ai kok yamna sakibani mapalomdagi memchana laurai Nungsi noigi kebegi mi haibado laene memcha lagliba parlor gi mi duda amuk harai ibungo raibe mara chango ima kadomdano somdana chakumdasu mong machin manau anidu kenaba mi lakle harakpadagi chado thakpa lusilaga prapap chanthorai Nungshitombi chakaubu chatnaba keba hokre pung amamuk leiraga keba loraduna Nungshitombi magi kada mapi hongba changlai punsibasu makada parlor gi miduna chandan thinbiri
Loiraga karakpada Nungsitombidu blouse ki kochidu matomta phajinaba muknaraga lerami. Haujikangi blouse ti tungda kochi panbanina blouse litnaba hotnabada mi ani adum changle. Nungsitombidi matomta phajinaba hotnabada awaba ma oire. Minute 10 muk hajilakle mana kochi panaba hotnaraklido lama supang hek phangdre. Phangmalaktabaduda Nungsitombi sauna machinda murum solai. Ngasina songningdanaba fruit loyak chagaini. Punsibana changlakpada oramliba phibamda ubada nungaitraduna changsillaga kochi panbige tawi. Nungsitombidi nontaraga leibanina punsibana changlakpado udre. Punsibana tenglakpaduda Nungsitombi swai launa khangprek khangi. Ima kanano? Leithorakpada punsiba orambaduda masadu ipa pakhatna padar marumda chansingiduna lotki. Punsibana kadorage phajambigila o. As talle kai. Engonde kairiba. Hoi nangonde kairiba. As lore lao haibane. Adudi namit ushalo. Aduga kagi light chisu optauko. Yes. Hoi tawrage. Punsiba kagi light to off tawraga mamit ushanki. Nungsitombi punsibagi mamai mapada makut hai aduga harai. Ubra. Ude. Nungsitombi padar marumdudagi thoglai aduga punsibada matung onsinduna lepi. Punsibasu usilamba mitto pangthoi aduga blouse ki kochiga marigada phajinbi aduga khwangda koli Nungsitombi khangprek khangi. Ima. Nangdi ngasaidigi mitpangdiba. Kedarage do mitpangdradi kamaina kochido uduino Mrs. Nungsitombi. Nangse hojikti yumnam oidrabane ningthojam orabane. Aduga aisinane nangi napuroiba. Nangi nupada nangna ikaritubu chumlibro. Yare namaidu kallano. Thengi loisilage. Adudi chatlaloi. As sir thadu oba. Ngaiko. Sir se ko yadre hojiti. Kai kauduba. Aina nangondagi chahi 10 ni halise. Adudi kari kauni khallo. Khalloi hairo. Akoi athoibaga ehenbaga na kaubudo kakamcha. Is. Ikaje talle saroina dum kauge. Adudi chakobuto e. As. Ho kakamcha yarabo. Thado oba adugu mapanda tho phi hongge. Nungsi matai manaw anigi marakta ikainabu leinarabadi walot narakani adagidi distance lerakani misunderstanding yamnane create torakani hoiba adu orusu ikaiba ai tapna pharakani ba ngarangdi yamna hot oiki aduga ngasina yam ikai thiganbi noi nupi bu khangna hotna base arai badi nate ado hangchitse party ama aina plan tawribane hayengse mapalamdagi aigi anoba business partner amaga magi spouse ko tunglani nasana gyan tawko kaigi party no haisa adubura nangna ibu nungsibibagi aigi thamoibu makal lamhanbagi aying balikla pithakbibagi nungaiba phongdokliba kakamcha akoi ni se somaina torokani haba khallude ko Punsiba nungsina Nungsitombi ki laibak tu chuppi aduga harai I love you Nungsi. Ase haraga punsiba magi upudagi kudop ama puthorai aduga Nungsitombi ki ring finger da sizinbi. Mathangi numit ki nungthilni punsiba airport da Asok Mandan amadi magi loinabi sunerebu okpu chatki. Nungsitombi su guest room do sengba loiraga makhada kumlai. Naupia Boirangno okpo chatkridubu Ima magi business partner do ngase ko yumda thunglani haye adugi lawbu chatkibani ma karigi orabano hayengse yumsida party leyesu haye khangdi kari lebino di kadi sengdoklabro hoima natai di sathokibro hoima mamanaba amaga thokibane fare
Angang Nene ga TV yengori. Adudi aisu mamangda amukta chatlukige. Sorato hangchitne hai. Amukta hanglukige ko. Hoi ma. Numidang wairam pung 4 makai tarapagi adwaida punsiba guest kaloinena yumda thunglare. Nungsitombi mai oknaba puthoaga thoglai. Nungsitombi bu ubada asok mandana punsibada hanglai. Punsiba mahak sinangi Mrs. Natro. Hoi, mane sir. Yam phajaye. Khurumjari babiji. Khurumjari. Maise kalaga changbiro. Punsibana amuk harai. Sir, akhoigi chatnabine. Karigumba imungi mi oiro, guest oiro, mapalamdagi changlakpase mai oklaga yumda changanai. Langpaidagi lai phattaba natraga thawai mi inaraklabasu maisu oklaga changlabadi makhoibu mangalli haidena. Oh, very nice. Punsiba Sunerida amuk harai. Babiji, somda lakpiro. Mayamdo mai oklaga imungda changnarakle aduga mayamgi phampham mayai kaduda phammi nungsibisu makhada kumtharakpaduda punsibana nungsibibu masak tai. Aigi taimane. Asok mandana nungsibida greet tawrai. Namaste. Nungsibisu makhoibu greet tawramlaga chakumda nungsitombiga chalonba changlai. Nungsitombina harai. Iche, asigi mayang nupise ise ga harap manadro. As mi masak asuk phajari sibu. Iche manbagi phajari ne nupise. Khangde ai manba nupise kem lerabajano. Nataisu maga hana nungsinaramba mayang nupido ai yamna mali hai. Chalon baloiraga mayai kada puthurai aduga gelsingduda chapi. Cha leire. Punsibana amu nungsibibu tai. Sir, aigi taima mingna nungsibi. Aduga nungsibida amuk harai. Itaima, masina aigi anawa business partner ne. Mingna Asok Mandan, herbal company gi manager ne. Aduga mahaksina sargaloinabi. Mingna Suneri Mandan. Suneri nungsibida nokpetaurai. Nungsibi Sunerebu ubada mana hana ukragum tawi kadaiduna haibadi ningsingba ngamdre. Asok Mandana. Babi, chayam na hawe. Ji, thank you. Punsibana. Sir hoigi room take, somda lapiro sir. Okay. Punsibana mang thaduna guest anidubu guest room lomda pusinki. Somdana mau macimanaw anidu laklibu guest singdugi chanabagi khanarami. Iche, kari pijaduino. Aidi tan hobuso haite. Moidi yensu chaati hai kamai tawni. Ngaiko, boida hangkise. Punsiba kado taklamlaga makhada kumtharakpada nungsibina kaurai. Boy, sidam to changlako. Kay lerage. Kay pijaduino moibo. Ay order tokige. Adugidi kemte khalurano. Numitsu tasilakle laigi thabak thoram loiraga chakumda changlai mau anido. Sunerisu chakumda changlai. Nungsibina. Babia, chango. Sunerina. Asoka punsibaga punna chathokre. Ai suithanta leiba hainadabaduda kichanda noigi mateng pangena kumla ine. Kaisu kaidie, chango sida pambiyo. Kadi thongdoino. Ekhoidi chak chai adu babia nang paratha hoba hibra. Hoi, haye, haura ura. Babi ne kemta khandradi. Kaidobagi khandoino. Thongba thakpase aigidi khwaitigi pamjeba hobby ne. Paratha hobada changba pochai loina nungsibina puthokduna Sunere depi. Sunere su koide mana pamjabada adumak tawi. Angang ani dusu kapagi khonjel tarakpadagi nungsibina nungsitombida harai. Naubia nangumta chatlo. Ani se soidana phunaramlani. Nungsibiga Sunerega wari sana dana chak thongminai. Amana paratha hori, amana chak thongli. Pari su isai ngangang dana chak sangda nungsibibu lakna doigi monda nungaina changlai. Nungsibidi phone lae haiduna mathakta kakhatkiba tanjani. Pari na. Mawanobi, kay hinjang no.
ngang-ngang-dana changlai Suneresu maidupat onthorei anido michanai pari pairamba phone do lemaida thathakiba kangaude Sunerena magi yumgi chaksangda chak thonglaga lerambado ubada masado koktagi ton phauba tu chungki mamita mapi ira chelaki Suneresuni matang kuina urudraba thamoina khwaidegi nungsijakiba misak amana mangda leplarabada masado tofom lapam khangde ngahakhtang di pumnamak kaukthokpagum Suneri harauba thugatpa pumnamak pullaga parigi manakta changsilai pari Suneri nangdi mafamsida kamdongna Suneri wakhal taraktuna thangjilamba khongthangdo chap lepi yumse nangi yumla hoi mane aigi buroibaga magi business partner punsibaga unaba lakpane nang kamdauri ki pari nungairi nangdi aisho dum tanja duda pressure cooker do kamlai ai sida babi gi mateng pangbalaak pune asi haraga Suneri pressure cooker do thangdai aduga manin chatlali pari su sangsilaklaga mateng pangbi Suneri na yum palabro hoi sahi taret hele angangdi yaure twins ne nupa ngaktane o yam nungsiba angang ani do nangiro hoi nangdongna yamna nungsiye thamoi sengna nungsinakhiba kaya laibakta tamlamdabadagi kainakhiba kayani hainei nungsibagi magundi kainabana lepi haidina nungsibidi anidugi mataudu thongjilda lona yenglami parina kappado uraga nungsibisu mamitagi mapi sinthari mathamoida tapna sonjari tamo nangna nungsijakhibido mahakse ore yamna chamme mahakse simaknane nangna zat pundrabasu nungsiruriba nungsibi chaksangda changsinde pari amadi Suneregi mawongdu yenglaga adumak lepli parina nangde angang kya surage Suneri maitailonda khumlai ani sure nupi ngakta oibane pari kapna noi aduga hairai nang haujiksu aina tambikhiba Manipur se kauramdrina kaudri karamna kaugani aigi punsida khwaidegi nungsiba nangna tambikhiba nangi narolbo pari hena kablai Suneresu khangba ngamlakraduna kablai Isorna aikoinigi laibukse tinahalamdrabasu nangi nungsibadi ngasisu manghandri aina Suneri ai nangbu kaude kaudanabagidamagta nanga sakmanabi maga luhumkhibane nangi wifese yamna simple oye aidegisu hena phajai mabuksu pharamgani nangbudi luna tawbibra tawbi nangbusu masak khangbane aina nangi photo yenganbane ibani ki warisu likhibane oh adunara mana ibu munna yenglaga smile tawe aibu phajana welcome tawbiye oh ado mami jidi leiramgani tanjaduda athoibaga ehenbaga nungsibigi manaktamna chensilai mama tamona phuge toraiba khonjel do tabada pariga Suneriga tunglomda mamai sat leithurai nungsibi phaklang marumda changsinki aduga karisu khangdaba saraga angang aniduda hairai haiba kaidaunarage amo dum chadi mathakta nabani ne khatta khane handakti ne kaidogu yengu ko noi lao asi haraga angang anidu makhut samlaga chakumda pusilai haima tamo kayang kurage halakpa nungsibi yengo aina nongonda wari likhiba aigi Suneri nate aigi marup Suneri haido mahaksine yam thajadana aikhoigi chaksangda chak thonglaga leirambai wanida nungsibi fake smile ama pi Suneri na nungsibi nanggu unabase yamna nungai paribu luna tabiyu ko asi haraga Suneri nungsibida hak tawi nungsibisu handuna hak tawi parina ma Manipur khangbane aina tambikibane Suneri na amuk harai
ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒ ꯉꯁꯤ ꯊꯦꯡꯅꯕꯁꯦ ꯅꯨꯡꯁꯤꯕꯤꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯤꯆꯟꯒꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯅꯨꯡꯁꯤꯕꯤ ꯁꯨꯅꯦꯔꯤ ꯑꯃꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯁꯤꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯦꯝꯆꯥꯒ ꯏꯕꯣꯌꯥꯏꯒꯁꯨ ꯁꯣꯔꯥꯠ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯦ ꯁꯨꯅꯦꯔꯤꯕꯨ ꯎꯕꯗ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯏ ꯁꯨꯅꯦꯔꯤ ꯆꯪꯁꯤꯟꯗꯨꯅ ꯃꯦꯝꯆꯥꯗ ꯈꯨꯔꯨꯝꯃꯤ ꯏꯃꯥ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯡ ꯅꯨꯄꯤꯗꯨꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯛꯄꯗꯨꯗ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯁꯨꯅꯦꯔꯤꯕꯨ ꯍꯧꯒꯠꯄꯤ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯑꯩꯈꯣꯏ ꯕꯣꯏꯅꯥꯎꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯃ ꯉꯁꯤ ꯌꯨꯝꯗ ꯊꯨꯡꯂꯕꯗꯣ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯏꯃꯥꯟꯅꯕꯤꯁꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒ ꯑꯁꯣꯛꯀꯁꯨ ꯊꯨꯡꯂꯔꯦ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯏ ꯅꯨꯡꯁꯤꯕꯤꯅ ꯚꯥꯏ ꯁꯥꯍꯕ ꯉꯁꯤꯗꯤ ꯁꯨꯅꯦꯔꯤꯅ ꯄꯔꯥꯊꯥ ꯍꯧꯋꯦ ꯄꯨꯟꯁꯤꯕ ꯏꯉꯛ ꯉꯛꯅ ꯁꯨꯅꯦꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯦ ꯕꯥꯕꯤꯖꯤꯗꯤ ꯀꯩꯒꯤ ꯁꯨꯅꯦꯔꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠ ꯍꯣꯕꯤꯅꯦ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯔꯛ ꯃꯔꯛꯇ ꯄꯥꯔꯤ ꯁꯨꯅꯦꯔꯤꯗ ꯌꯦꯡꯉꯤ ꯁꯨꯅꯦꯔꯤꯁꯨ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯔꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯏ ꯄꯨꯟꯁꯤꯕꯒ ꯑꯁꯣꯛꯀꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ ꯅꯨꯃꯤꯠ 40ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯔꯒ ꯃꯊꯛꯇ ꯀꯥꯔꯛꯄꯗ ꯈꯪꯍꯧꯗꯅ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯇꯨꯁꯤꯟꯒꯦ ꯇꯧꯏ ꯅꯨꯡꯁꯤꯕꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯤꯖꯅꯕ ꯄꯨꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯩ ꯍꯩꯃꯥ ꯅꯥꯎꯕꯤ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯉꯥꯛꯄꯤ ꯏꯆꯦ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯋꯦ ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯊꯣꯏꯕ ꯅꯣꯏ ꯑꯅꯤ ꯕꯣꯛꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯀꯣ ꯃꯃꯥꯅꯦ ꯏꯟꯗꯣꯝꯆꯥꯁꯦ ꯅꯥꯔꯦ ꯑꯗꯨꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯨꯒꯦꯕ ꯀꯣ ꯑꯧ ꯃꯃꯥ ꯅꯨꯡꯁꯤꯕꯤꯅ ꯀꯣꯜꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯗꯣ ꯈꯕꯔ ꯄꯥꯔꯒ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯁꯝꯃꯒ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯇꯩꯃ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯅꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣꯀꯣ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯨꯛ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯋꯥꯁꯔꯨꯝ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯅꯨꯡꯁꯤꯕꯤ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯕꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯁꯤꯕꯨ ꯃꯄꯥ ꯑꯣꯏꯗ꯭ꯔꯣꯕ ꯋꯥꯎ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯗ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯋꯥꯁꯔꯨꯝꯗ ꯚꯣꯃꯤꯠ ꯇꯧꯔꯤꯕꯗꯨ ꯀꯝꯗꯧꯔꯤꯒꯦꯒ ꯍꯪꯗꯦ ꯍꯦꯛꯇ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯁ꯭ꯇꯥꯏꯜ ꯁꯦꯝꯗꯅ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯏꯄꯠ ꯄꯠꯊꯈꯩ ꯋꯥꯜꯗ ꯉꯥꯔꯒ ꯊꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯇꯥꯞ ꯄꯪꯈꯠꯂꯤ ꯑꯗꯨꯒ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯉꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁ ꯀꯀꯥꯝꯆꯥ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯋꯦ ꯊꯥꯗꯣꯛꯑꯣ ꯁꯦ ꯊꯥꯗꯣꯛꯑꯣꯕ ꯅꯨꯡꯁꯤ ꯑꯥꯏ ꯂꯚ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯇꯞꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯅꯨꯡꯁꯤ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯅꯪ ꯀꯔꯤ ꯄꯥꯝꯒꯦꯕ ꯑꯩ ꯀꯩꯝꯇ ꯄꯥꯝꯖꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯁ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯕꯨ ꯃꯄꯥ ꯑꯣꯏꯍꯟꯕꯤꯕꯒꯤ ꯑꯁ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯥꯁꯦ ꯑꯦꯛꯁꯥꯏꯇꯦꯠ ꯌꯥꯝꯅ ꯑꯣꯏꯌꯦ ꯑꯩꯁꯦ ꯃꯄꯥ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯏꯆꯥꯒꯤ ꯃꯃꯥ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯂꯛꯁꯃꯤꯅ ꯏꯕꯤꯕ ꯋꯥꯔꯤ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ ꯆꯦꯞꯇꯔ 1 ꯂꯣꯏꯁꯤꯟꯖꯔꯦ ꯆꯦꯞꯇꯔ 2ꯁꯨ ꯄꯥꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ ꯆꯦꯞꯇꯔ 2ꯁꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯇꯣꯞꯄ ꯔꯥꯏꯇꯔꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯉꯥꯏꯃꯤꯟꯅꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯅ ꯋꯥꯔꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯏꯕꯤꯔꯤꯕ ꯑꯏꯕ ꯑꯃꯗꯤ ꯑꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯍꯟꯅꯅꯕ
ꯍꯣꯠꯅꯖꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯇꯧꯕ, ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯅꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯄꯤꯀꯥ ꯑꯉꯣꯝꯅ ꯅꯧꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫